Lakhipuronline putoksaba July ki tang kunhumdoi nongmaijing numit ki Khomjinba Pao tabirasi. Ahanbada maroi papao. Mizoram da leiba mitei sing lanjenarak pa haure. Kasar gi bina kandida monitoring committee na hangba relief camp ta mioi 18 thunglakre. Kanglup ki irang da awana taraba singi damak Manipuri Sahitya Parishad Assam gi mihut kangbuda sel gi tengbang pinarakli. Delimitation draft ki matang da chathakiba public hearing da Lakhipur ki sektam kaihan bayaroi haina makal gi mihut kangbuna swapil tawkhre. Amsu Hojai District Committee na Hojai District ki mahiroi sing da pugning thawat khre. Manipur da thokliba irang asiga mari leinana awana taraba singi damak makal da makhata na tengbang narakli amasung Manipur da chakliba mai muthat pina balai trabra haina Selin Digital ki chairman na wahang hangrakli. Haujik mapung oiba pau tabirase. Mizoram da leiriba mitei singda Mizo CSO kharana phongdokkiba wafam kharana maram oiraga ngarangdagi hauduna Mizoram da leiba mitei sing thorakpa honakre. Kasar da leiba South Barak Hall Binakandi Part 2 da Monitoring Committee na Relief Camp ama hangduna Mizoram dagi Manipur gi lanjelakpani haiba mioi 18 hairiba Relief Camp asida leire haina Monitoring Committee gi convener N Nandamohan Singhana thadorokpa pau amada phongdorakli. Panba yai Peace Accord MNF Returnees Association na thokpa cherol amagi makhata na ngarang Mizoram gi Home Commissioner H Lalengmoya IAS na Association asigi representative singa unaduna oiraglibo wafam asigi matangda khanakre. Association asina makhoina thokiba cherol atu mitei singbo section na leina ba haibani mitei singbo Mizoram thadoklo haibadi nate haina phongdokhe hairi. Mizoram gi Home Commissioner na hiramasigi matangda All Mizoram Manipuri Association gi representative singasu ngarang unaduna Mizoram da leiriba singing action bagi damak mahagna phirep lokat kani haina phongdokhe. Asom da Peace Accord MNF Returnees Association pamrana thadoraki bacherol da mitei singda karigumba phatanung da thoklabadi makhoina tai puba ngamloi haiba wafam yaur bacherol aduna maram hoiraga Mizoram dagi lanjeneriba mitei singbo nongmaijing numit dagi hauraga flight da Mizoram dagi puthorakna ba Manipur lengang na sinkre hairi hairiba flight singatu Aizol Imphal amadi Aizol Silchar labida paigani hairi. Haukiba megi tang ahumdagi ngasi phawbada Manipur da chatharakliba thoganingdaba thodok sing asida mapan Manipur da leiriba Manipuri Sahitya Parishad Assam gi branch district amadi central committee gi apunba pangalna Manipur da awana tariba igi mari oiriba chininaw singda nongmagi punsida changdaba yadraba potlam singi damak tengbangna ba Barak Tampak da leiriba Manipuri Sahitya Parishad ki donor member life member amadi well wisher singdagi parishad ki mute singna punduna haukiba numit ni chubna sel khaibagi thabak thoram chathari masida mayamna mating pangbiu haina Professor KH Dhiren Singha General Secretary Manipuri Sahitya Parishad Assam na nonuk na ningsinglagli khongchad asida parishad ki maphamda berakhal khelma gi khunja singna lupa lising marfu nipan ga changma apun manupi lup itkholana lupa lising nifu manga tengbang khre masiga loinana Ramnagar branch Manipuri Sahitya Parishad Assam na lupa lising nifu manga ga chani Silchar branch Manipuri Sahitya Parishad Assam na lupa lising humpu mari Duliajan Meitei community na lupa lising 33 ka changma Manipuri Sahitya Parishad Assam Kasar district ki president amasung chief engineer irrigation government of Assam Kartamayum Gopal Sana Rajkumar na lupa lising yangkhai tengbang pirakya hairi sel gi tengbang pirakiba khudingma ki maphamda Professor KH Dhiren Singha General Secretary Manipuri Sahitya Parishad Assam na thagachaba phongdoragli. Manipuri Kanbalup makalna draft limitation ga mari leinana July gi tang kunda Guwahati gi Srimanta Shankardev Kala Khetra da Election Commission of India na miyam gi mot phongdokpagi tanja pibiduna Assam gi Kasar district ki Lakhipur constituency gi saktam kahen bayaroi haiduna makal gi mihut kangbu oina Nabakishore Yumnam Asangbam Sopon I Hari Singha amadi Singerbon Development Association gi Yumnam Nadia Chan CH Mohan Singha P. Rajendra Singha Saruk Yaduna Election Commission of India gi mute sing aduga Lakhipur constituency gi matangda wari sanaki hairi Yumnam Nabakishore na Lakhipur da hojik delimitation asina machet khaidok piriba si tawbiganu hanagi Lakhipur constituency ki pibamda adumak lehenbiu haina appeal tawki. All Assam Manipuri Students Union Hojai District Committee na silangdana
चलिबा चाही असिगी ओइना SSLC amadi HS exam da 60% amadi masigi mathakta phangduna maipakiba Hojai district ki mahiroi marifuda pugning thogatpa oina haraute amba phongdokpagi tharomama Manipuri Sahitya Parishad Bhavan Rampur Hojai dangarang July gi tang 12 thangjanumita pangthokre Amsu Hojai District Committee ki President Loitam Kajal Chanu Manipuri Sahitya Parishad Assam Hojai District Committee ki President Tensubam Manihar MPF ki Secretary General Laisungbam Ingangamba Amsu Central Committee ki Advisor Mai Bhagat Umako ki Secretary General GS Thongra Amsu Central Committee ki President Ngasepam Sanahal Manipuri Sahitya Parishad Assam Hojai District Committee ki Hanagi President Asem Samkisona Chingba Miyoi Singna Dais ki Leiting Oiki Dais the Lengsin Bikiba Waja Singbo Amsu Hojai District Committee ki Maikaitagi Lengyan Phi Amamam Yantuna Ikai Khumnaki Matungda Presidium Member Singna Maira Chukatuna Thorom Hodoki Langlel Maisnam Literary Secretary Amsu Hojai District Committee na Taram Nokpugi Warol Piraba Matung Amsu Hojai District Committee ki Secretary KH Lukesorna keynote address thamki loinana Secretary General Umako GS Thongra Amsu Central Committee ki Advisor Phandom Manibabu loinana Presidium Member amadi guest singna mathang thoromasiga mari leinana masa gi oba warol thamki mahiroi singbu pungning thogotpagi warol amadi pautakya thambikhiba loinana Manipur da hojik mayok nariba awaba kaya gi matangda nungaitaba phongdoknaki matung tarakpada mahiroi pumbada lengyan phi huktuna amadi Certificate of Appreciation amamam piduna ikai khumnaki matungda mifam mapuna waroisin piraba matung Mutum Amrit Vice President Amsu Hojai District Committee na thagatwahi piraba matungda mifam mapuna tharomadu chinglemna loisinki Manipuri Kanbalup Makalda Hojik Manipur da thokliba Kanglupi rangasiga mari lenana awana taraba singi mateng oinanaba miyamna leptana mateng pangrakde ngarangsu Mitei Christian Tengbanglup Binakandi Part 2 gi President Tonambam Brajachan General Secretary Maisnam Ratan Pastor amadi Maisnam Indirana Makalda lupa lising mga mating pirakre Thoromaduda Makalgi Finance Convener Yumnam Nadia Chan amadi Convener Seram Herajit Sarukjaki Makhatana bank account ki kuthangda Akham Abhijit Sonai Tulagram nasu lupa lising tara tengbang laki hairi Manipur da awaba taraba singda tengbang pirunarba Makal gi mihut sing kharani asida Manipur da chalagani loinana tengbang lakhiba singi maphamda Makal gi convener Seram Herajit na thakachapu phungdoragli Manipur da chakliba mai muthatpina ba leitrabra haina Selin Digital gi chairman nawang hangragli Thobal district ki mafam amada nupi ani fi thongduna koipu puba video amaga mari leinana Honorable Prime Minister na Parliament mifam horom daida media sing da haiki bo wafam janingi thodokatu Selin Digital nasu akan mamong da condemn tawi adubo Manipur da tha ahum sujilaklaba Kanglupi irang asigi matangda Prime Minister na wafam amata phongdoklamda basi Manipur da leiriba praja khudingmaki laibak thibani haiki haukiba megitang ahumdagi ngasi phawba Manipur da chaklakliba mai ase muthatpinaba leitrabara haina Selin Digital gi chairman na hanglakli manamasina athuba matamda state amadi central government na Manipur praja gi awaba khudongcha basi matam sang athuba matamda Manipur da chakliba mai ase muthatpiduna waroisin pubirago haina Selin Digital ki chairman PH Lanajit Singh na thadurokpa paw amada phongdorakli Thobal district ki mafam amada nupi ani fi thongdana koipu pubagi video ma viral oirakpadagi mani India gi Prime Minister Sri Narendra Modi na monsoon mifam hawdokpa numit ki ayukta pangthokpa media sing da piba warol amada haikhiba wafam sing yamna achumbani haina lojai ba yamna laibak thiba thodok asi Aikoi Selin Digital ki maikai da gisu strongly condemn tawi aikona Honorable Prime Minister da haijaningba wafam amana asuk kuiraba Manipur da thogliba communal gi oiba riot asidadi karigumba makal amatagi wa ngangdang lakpiba adu still hauji maksu thogliba wathok sigi matang da wafam amata phongdokpidaba haibasi aikoi khudimaki Manipur da leiriba praja khudimaki laibak thibani haina khanje India da leiriba mipum khudimang nasu North East ki state ama oina leiriba Manipur da thogliba wathok asida kariguma makal amati gi wa amata ngangbidana leiriba chichu aikoi angakpa phawi koina haijaning basi hojik Manipur da thogliba si tha ahum phajil laklaugadaba asida
अथुबा मतंगी मनुंगदा स्टेट गवर्नमेंट नसु अमुक्तंग कोक चुंजिंगनबिरगा करी करम मोंगदा वारोइचिन पुरकप यागदगे हाइबसे अथुबा मतंदा पांगथोकपियु मणिपुर थोगलिबा वाथो असि असुम असुम सांगधरकप तारगदि हेना अवाना कया अखोय प्रजासिंगदा नंगलकनी हाइबगी थाजबा लेजै अथुबा मतंगी मनुंगदा वारोइचिन अमा पुरकनबा होनबियु Manipuri kanbaluk makal nasu Manipur da thoki banupi oibisingi mathakta chathakhiba ka henba thawong adubo thamoi sokna janingdaba phongdorok pagaloinana maral leirabasingda matik chaba chairak pinana bahaikre asigumlaba mioiba amana tokpam thoktraba thawong asina kanglup amabu chentha handanaba appeal tawrakle aduga kendra amadi state lengakna Manipur bu mausagi pibamda hanjelhanaba makalgi convener Saram Herajitna appeal tawrakle Nungairaba pau khu tang chikpa nerve ki anaba khwang yanglem gi anaba brain amadi bp stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu masimak lengsing birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi makhong se narak padagi chat pada problem oidana makhong se pomme pomaga makhugi tang sida hana hawe anaba se hanba yaurakpase sargi number se phangna badagi mari mangani se jengbada aigi masa se kyam jamna thai habdoi khangni aigi me lairang kawe filter rongpur gini oja Santikumar gi layang bham Sangda jeng badagi ai khu kurai je ji oja gi layang pham da jeng badagi ai cha je ngai je de haina lau re ai gi min S Manipur Singh rongpur dagi ni ai gi khuru ani gi chik sabagi problem si energy healing center Dr. Santikumar gi chamber da laksaduna ma katana jaraba matung da khuru chiklamba problem le ramba mayam adu ai di phabaga manare khari gi matung da di ai gi khuru problem si mapung phana pharagani Aigi maming Gol Gopal Sharma Gauri ai matam sangna thau mari naruna khu barai te nada tepang amamje adu oja Santikumar ge pauta wali gi jinjadana ai kun ma to ni phadana haji kalma kalan chepra nuai ne chepang Aroibada maruoiba pau amukhanna Mizoram da leiba mitei sing lanjenarakpa haure kasar gi bina kandida monitoring committee na hangba relief camp ta mioi 18 thunglakre Kanglup ki irang da awana taraba singi damak Manipuri Sahitya Parishad Assam gi mihut kangbuda sel gi tengbang pinarakle delimitation draft ki matang da chathakiba public hearing da Lakhipur ki sektam kaihan ba yaroi haina makal gi mihut kangbuna swapil tawkhre Amsu Hojai District Committee na Hojai District ki mahiroi sing da pungning thawatkhre Manipur da thokliba irang asiga mari lenana awana taraba singi damak makal da makhata na tengbang narakli amasung Manipur da chakliba mai muthat pina ba leitrabra haina Selin Digital gi chairman na wang hangrakli Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare